2005 2006 फाउबगी मनुंगदा Delhi dagi khara chatlaga leiba NITHARI kauba urban village amada angang kaya marum mafam khangdana mangkhibagi thawdok ama thoki mafam sigi local police na mangkhriba angang singe sigi maramda ka hene thawsakidabana yamna angakpa mongda angang 18 hena asum mangki 2006 da Moninder Singha Pandir kauba yamna ina khunba businessman amagi yumdagi mangkhriba angang singe sigi saru pulang kaya ama phangba ngamki yum masigi manakta leiba drain amadagi su patha pumtaraba hakjangi saruk kaya ama thengnaki Yum asida thabak suduna leiba Surendra Koli ko bamiyoy amana angang 18 adu mahagna hatpani haina maralya jaki mahagna angang sing adu kendi pijagani haina moithem tawduna mahaki yumda pusilaba matungda hathkhibani Surendra Koli hairba miyoy asina angang hatpakhak natana asi bahakjangi saruksu thongduna chathugi haijaki asuk tamthiba India da thokiba thawdok asi matau karamna thokibagi haibagi detail yawrba full story ama hayeng soidina thagacharalagari punna mideng taminasi